Thoubal District Health Society ki MAKHA da LEIRIBA District Quality Assurance Unit na SHINDUNA Thoubal da Disaster Management ki Matang Da Nongmagi Oiba training program ama Pangthokhre Thoubal District DC Complex da leiba election counting hall da mock drill yauna Pangthokhre thoramadu da State Disaster Response Force STRF ki official singna District Health Society ki MAKHA da LEIRIBA medical staff sing da tongan disaster singa mari lainaba training piki thoramadu ki saruk ama oina district asigi deputy commissioner Ahanthem Subasna kumza lisingani kulumdoi kunmari amasung lisingani kunmari kunmangagi kaya kalf award su yenthoki kumza lisingani kulumdoi kunmari ki oina state level committee amasung district level committee na piba kaya kalf award Pangthokhre Hospital Singadugi Manungda Thoubal District Hospital da Commendation Award oina lupa lakh ahum PHC Lilong the winner award oina lupa lakh ani PHC Sarangpat da Commendation Award oina lupa lising yangkai AAM Khekman the winner oina lupa lakh ama AAM Hauka da runner of award oina lupa lising yangkai piki kumza lising ani kunmari kunmangagi oina CIC Yairipok da Commendation Award oina lupa lakh ama PHC Lilong the winner award oina lupa lakh ani PHC Sarangpat PHC Khongjom PHC Nongpak Sakmai amadi PHC Phaudanda Commendation Award oina lupa lising yangkai piki amaramda AAM Thoksom Bangi the winner award oina lupa lakh ama AMM Wangkhem the runners up award oina lupa lising yangkai piki amadi AMM 11 da Commendation Award ina lupa lising kunmangagi award su piki thoramaduga mari leinena Thoubal District ki DC Ahanthem Subasna hai hospital hai basi tongan mafam kya da lakpa ana ayak sing leiribani mafam asda maheulang pok tholakpada yamna chauna amang ata thokpa yai maram asina district asta leiriba lenga ke hospital singi staff khudingmak training pipa mathau tai haiba wakhalon asta training asi pangthokpani kaya kalf award asi sahi khudingi laurabadi hospital gi award pakya men khatpada chauna mateng oigani maramaduna asigumlapa award asi sahi khudingi launa mkhona si haike ekoi sahi khudingi masigi award se longbong magadi ekoi gi institutions la lejariba award apase lai no besabu koi dia society na khabo ya magate masana sai no ngi ngira pulina ina iba pesa sing sisu ina request hazan tokjabo is health institution dugi award apa kitam na warasu make up to be awade ekoi kauna mo na si aduga sahi khudingi ekoi masi phangna mo adum khona ba kai ga in state ki mit no user adum sahi khudingi phang kam bu nei ba state tagi die ekoi ne na khale government ki funds di matam samana la ko na nan ba ki mo me among nei ba aduna sigi pesa se na to ga ekoi award apa se logistic support to bu warasu adagi staff singi phamna basuki do rasu kitam na su ko ila mateng pang ba yai na ba mati ayam na ko na do follow to ya na do ai do namna ba ko ta da ekoi aba ga ma mateng pang na ta ko kasin no na ga ko na pada ministry ga do da ko district society ki side ki su anga mateng pang ga ni